First of all, the EPAC TV News welcomes everyone. United States na Gaza Strip lawsin dun angakpa mafam ama oina semgatlagani haina Donald Trump na phongdokre. Lan na mangtaklab Gaza Strip basi United States na lawsin dun masing thingamdaba thabak amasung yum kay pinaba economic development gi thabak chathargani haina United States ki President Donald Trump na yam angakpa mawngda phongdokre. US da official khongchet oina lakhiba Israel gi Prime Minister Benjamin Netanyahu ga Purna White House da pangtokpa press conference amada Donald Trump wafam masi phongdokhibani. Mahakna Gaza Strip asi semgatkani haina phongdokhi adubu maduda kana leibi yagadoribuna haibadudi mayik singna pangidi. Palestine singsu yauna prithibigi miyam leifam oigani haina mahakna haiki. Gaza Strip ta leiba Palestine million anirom asi ayamba Gaza thatoktuna Middle East ki atopa leibak singda lehenkhikadabani haina Donald Trump na haiki. US na Gaza Strip lawsilagani amasung mafam duda aikhoina thabak ama tawgani aikhoina Gaza gi mapu oigani amasung khodong thiningai oiba pokhai hodaba bom amadi atopa atei khulai punam lawthokani lamdam adu temthokani kairaba building sengdokani haina Donald Trump na phongdokki. Gaza Strip ta economic development purakani amasung masing thingamdaba miyam thabak pigani area adu gi mi singi damak yum kai lingani masak thokpa thabak tawgani pura top topa thabak tawgani haina Trump na haiki. Palestine sing na hauji Gaza Strip ta halakpa pamni basi makhoi atop upai leitabagini hauji ti Gaza Strip basi mang takla mafam ama haibudu oire chupnatagi demolition site amani building khudima kai khre Palestine sing na kai daba concrete makha de leiri madudi yamna khutong thiningai oiri bani mafam maduda handuna masana amuk semgatna bu khotna bagi mahut makhoi ni yum amasung tek ta kai daba leiba phajaba mafam ama lawjaduna madudi ingthana leibi yai haina Trump haiki. Gaza da US ki lanmising thajin leibagi phibam leibra haina pawmising hangbada Donald Trump na hai darkar oiba khongthang punam lakhotkani haina phongdokhi. Gaza lawsin nabagi plan lawthokpada Donald Trump na mahak territory asita tatkani haiba ingi chupi ki hairi. How hiba kumja 2023 October ki tang tareta Palestine terrorist group oiriba Hamas na lusingba militant sing na kha Israel tamthibi attack tawduna milising amagi mathakta hato kibagi thoduk matungda Israeli force ki action da Gaza Strip asi hojikti yenghaidaba phibam am oire mafam ayambada khundalai tabu yaba mafam oidre. Donald Trump na Gaza Strip asi siba amasung mang tapagi symbol oire haina phongdokladuna hojikmakki oina di Gaza asi norok taba kom oire haina phongdokki. United States na Gaza gi athoi ngak senbu oigani madu area adu khakta gi natana aikhoina Israel khakta gi sunatan apunba Middle East ki damak yamna afabu oigani. Akhanna group ama khakki nataba adubu mipum khudimakki mafam ama lising kaya pinanaba hotnagani haina Trump na haiki. Maning makha tamba lamdam ama lawsin gadori asi matam punamaki oigadra haina pawmising na hangbuda Donald Trump na matam sangna mapu oigani haina magna khalli maduna Middle East ta yamna tangdu laitaba purakani haina magna phongdokki. US na Gaza lawsin bagi wafam masigi matangda pawmising na Israel gi Prime Minister Benjamin Netanyahu to jo hangbuda mahakna madu itihas ki hongdorakpa yaba thodok amani haina phongdokki. Wafam masi phangnabu khotnabadi yamna matik mayai chai haina khalli Gaza asi amu hana Israel da threat ohendaba haibasisu Israel gi pandamni haina Netanyahu na haiki. President Donald Trump na pandam masi hen wangwa thak amada pukhatkre angakpa phangna terrorism gi makon oiduna lakba aduga aikhoi di attack kaya tawduna aikhoi khamthengna wahanduna lakba lam masjid asigi tungdu oirakpa yaba phibam madu President Donald Trump na pura tonganba mong amada uri. Mahakki wakhalol asidi pura tongali aikhoina madeda pukning changba matik chai haina khalli. President Donald Trump wafam masi mahaki misinga mahak staff ko tanari masidi itihas hongdorpa yaba thoduk amani haina khalli haina Benjamin Netanyahu na pawmising da phongdokki hairi. Nakalam romda Palestine state leitriba makai Israel ga mari thamlaroi haina Saudi Arabia na pongna phongdokre. Palestine state ama semdaba taragadi Israel ga kaidongmeda sum mari thamlaroi haina Saudi Arabia gi maikai digi pongna phongdokre. Israel ki Prime Minister Benjamin Netanyahu na Saudi Arabia ga mari thamnaragani haina phongdokkhaba matung tarakpa da Saudi Arabia gi maikai digi wafam masi phongdorakhibani. Saudi Arabia is Jerusalem capital oiraga independent Palestinian state ama semnanaba hanba naidaba yamna kanna khotna dun lakli. Palestinian state semdriba phawba matam adu phawbudi Saudi Arabia Israel ga diplomatic oiba mari amata thamlo. Saudi Arabia gi maiki dagi di Palestinian state ama semba haibasida hanba naidana sagotkani. US ki President Donald Trump ama di mahaki mamang da leiramba President Joe Biden gi maiki dagi
Israel amadi Saudi Arabia bu diplomatic oiba relation thamnana bu khotna dun laklibani Riyadh ki maikei da kisu Gaza ki conflict asi wari sanar ga lepna na bagi ufam taksin baga loinana lala si losinana bu khotna bada maru oiba thawdang lawdun ngasi phobu lakkibani Saudi Arabia ki foreign ministry ki maikei da ki pikhib statement amada maning makha tamba Palestinian state ama semdriba matam adu phawbagi oinadi Saudi Arabia na kaidongoi da su Israel ka diplomatic oiba mari thamnaga da leite Israel ki Prime Minister Benjamin Netanyahu na phongdokki wafam amada Saudi Arabia ki normal oiba mari ama thamlagani haikrabani Benjamin Netanyahu government asin international ki oina sawgatliba two state ki solution asigi mayokta leiri White House da Donald Trump ga loinana Netanyahu na wa ngangkib amada Saudi Arabia ka afaba mari thamnagani ing kumja 2020 ki matamda Donald Trump administration na broker oiraga sathakib accord ta Israel na United Arab Emirates Morocco amadi Bahrain gam afaba mari thamki Donald Trump na Gaza city bu lawsin gani haina phongdoki wafam adubusu malengi wen akan mamong kandiem tokrabani Saudi Arabia ki mekaidagi Israel leibak asi official oiba sakhangba leitri ing kumja 2020 ki matamdagi hauraga negotiation chathadun lakpa sida US ki defense spok amadi mateng piraga civilian nuclear program chathabada mateng pangbagi ofamsu khanadun lakhibani Netanyahu hujik United States ki khongchat leiri President Donald Trump di Gaza Strip US lokshilga masagi lamdam am oin onthokлагani haina phongdokraban masina lamdam madu da chakot thorangi thabak thoram paikhat paga loinana lamdam adu da leiriba miyoi kaya bu yum sahab amadi thabak pibusu ngamgani haina phongdokpa leiki Palestine gi miyamna makhoi gi mani makha tamba state leitiba phawbodi Israel da chanti amadi tangdu leitaba phibam hanjilhan ngamloi haina Saudi Arabia gi mekai digi hai atopa pawamana Donald Trump with Torang Yaning the Udkre, Palestine Chingna, Gazad, Lagani Hain Wasakre. US President Donald Trump and Gazad, Lady of Palestine Ching, Egypt Amadi, Jordan, the Hongdok Naba Torangu, Yaning the Udkipa Loin and a Palestine Ching, the Mang Takable Gazagi, Lamdam, the Ling and Lagani Hain Wasakre. Donald Trump and Gazad, the Labor Palestine Ching, Hongdok Naba Talib Wakalolashi, Mahak Adim, but the Noroki Kom the Taraga talk about Tongni. I coin idam oidiba Gaza the Lingdon adum legani haine Palestine ching maikaidagi Donald Trump with Torang adu akan mamong di yaning the Udkre. Hauji Gaza the Tolibo conflict asi losil hanba pama taragadi two state solution procadabini haibig of him takchilli. Palestine ching asi Gaza the house hadagi laser labam yosuni Maramadan I coin put upon them oidiba Gazabu Ilzina Chatakiba Lala Sina Paksana amangata topo taragasu kaidong with the Tadokun Chapungamlo. Donald Trump na phongdoki wafam amadadi Gaza da leiba Palestine gi miyosing asi Egypt amadi Jordan da hongdok na bagi thorang chatharibani haukiba tha tara mangarom chumna Israel na Gaza da bom tha da dun lakpadagi leidiba yum ayam masu pakchana amanga ta thokiba loinana Palestine gi miyo lising ni fu terek matak da sigre Gaza da leiba resident sing hongdoki wafam amada lan amadi bom sina kaidong ite Gaza da leiba miyosing mutan thokpung ngamlu haibasi Donald Trump na khanggadabani I coin Isa issue the Su Gaza, the lady Mayambu Tadokuna, that the Nabigo from Kanghali. Donald Trump and Gaza, the Palestine Miambu and Tokna was a tribu Kaladu, Kaidong the Sumai Papangamloy. International community Maki the Gisu, President Donald Trump was a tribu Tongadu, Akanamon Kandiam Tokre, Saudi Arabia Maki the Gisu Donald Trump was a tribu Tongadu, Akanamon Yaning the Utkre Hairi. Nakalam Romda. Gaza ki ceasefire dil ani suba page ki wai sana ba hawgre hai Gaza ceasefire dil ki ani suba page ki oine wai sana ba hawri hai na Palestine ki militant group am oiri ba Hamas spokesperson ni mai ki di phongdokre Israel am di Hamas ki market chat riba ceasefire ki han ma page atu January ki tang tara ma pandai hawrga chat na ba hawki bani tha tara mangaram chat rakhiba akan ba lan matung tarak pada ceasefire adu chat na ba hawki bani Machine Maram Origa could talk Nabi Todoxing adu lepre, Hamas na Pajin Dunam Tamlakibi Israeli hostage Kara Amasung, past page ceasefire Matamadu Sadova Kraban. Masi Kulang Laman oine Israeli Pajin Dunam Tamlakiba Palestine prisoner Kayamas Tadokre. Page only when a Tadora Kadaba Pangto Kadaba Dil Asi Anishibo Page ceasefire Dil Asi Matunda, Waisanaba Hogre. Masiki Maru and a Pajin Dunam Tamhori hostage Tadok Amadi, Gaza the lady Israeli trooping. Handopagi matang na khanagani hairi
मियामदा मतम मतम ई पाउसी पंगहलिबा इपाक टीवी न्यूज़ है न्यूज़ नेटवर्क यूट्यूब चैनल अमदी फेसबुक पेज असिबु लाइक शेयर कमेंट फॉलो अमदी सब्सक्राइब तौविदुना तुम कोई मियांगी सेवा तौब नगमननबा सपोर्ट तौबियु हाइजरी।